some militants in the valley haiba wafam se masi artisi kari no habi se pressing su not to yo Manipur na ngasi thoiba valley da leiriba Manipur ngam na honariba Manipur ki sakam kai na honariba khun ngak pa sing asigi mathakta ojabi mon ngarang on the floor of the parliament of the house ta tham khibuduna takudi khun ngak pa sing je ma ki yetna bani haiba da haimen thoi yamna lego thiba mana ngarang ge tugumba record ta parliament da India pumba world pumba na khangba adugumba president gi adugumba motion of things ta ojabi mon ngarang valley da laloba mayam leire khulai paido sino wai chare na hai kibodo maduna maram oraga Manipur da armed forces special power act thamukpa taragadi ojabi mon should be held responsible hai bane koi najini is to we know Manipur na si chai ba praja sing se yamna war bani koi politically game na to politically allegation na sade ekoi na haisening modi ojabi mon da honorable MP de ekoi na haisening modi ekoi na hai bani ngarang di jiri baw badi pale me amle khangam bani BJP na hairaga lakpane ma jiri ki thongdok se pande Congress na ngarang di pandi pale lebak thibana jiri ge dugum ka kana pandi khiba lebak thiba thongdok tu da angang ahum haliba nupi ahum haliba do kanana hatpano hai si mahana kari ki panmangam do no misam hatpa nupi angang da khut thaba si kari koi terrorist ka weba madu gumba misak sing adu wai koi kari koi BJP na hai kuki jo terrorist hai baneba hai ba terrorist hai wai si wa panmangam da kuki militant hai na yam so corner ma ojabi mon pipi di badu kari gino aduna mayam na khangbi ga do sa hojik mayam na ngang na wapam ma lei kuki ge MLA tara se Congress ta support tawraga mathan na di me koi na sarkar parakani na tawiba asa do wapam ma thamjage ai gi pana ICU da taraga leiba kanda masa sing adu inkhon munnabi mawngda mapa da sign lobri chatnabi do ojabi mon topiu Manipur da si chai ba mai se kantai dagi horupano matau karna muthut kadagi haibarom da satsi loshal padai na thamjani masi ojabi mon ngarang yam kan haiba honorable chief minister adu tawde ada tawde ojabi mon khangbi ga do se Manipur da article 355 thamkhre 355 na kari pi article yamna khangbi ba yamna qualified over ojabi mon 355 ki athra khangam da se laibak tibani 355 na takpadi Manipur gi law and order se center na pai krai bani adu administrative power di honorable chief minister na pai ga ngasi session tawri aduna som da chalagum si akoina loisala pada haijaning se Manipur gi mute oina chatpa taragadi Manipuri sing na thaingdari ba awa ba wangang biu adu natana mitop tagi lakpa miyan chama gi mong do wangang akpase yamna level thibani aduna koi taseng na ngarang gi wapam se yamna strongly ekoi yamna dissatisfied ojai amadi honorable MP ojabi mon gi wapam se de taseng na ba yamna adugumba best less oiraba kari haitare Manipur da chai ba mai ji gi horopam khangbo misek amana ngang da bani adu loisela ba lain no kadang thamjage Manipur da ngasi thoiba irang se kana ga thokna ba Manipur da ngasi thoiba irang se yom mai thak di se kana no misam hatpa ho pri se kana no hai ba se ngasi phawada Manipur gi mute silaga chakhibo ojabi mon honorable MP na floor of the house thamdri basila takpadi ojabi mon gi manung da karam hidden agenda leiba ga ba se BJP gi spokesperson mo na wapam thamjare